Arambai News Guwahati da Maitilon ki pau tabiriba singbu yan han bumukta da jingangbam Suzitrani na kurumjari. Hojing asigi samlapa mariba pau sing lobirase. Asam lenga ki yamnamak ningba kaininga yoiba thorang amoina. State asida ozagi masing watpadagi mahiroy singna awaba kanna mayok naringai matamasida sanction toraba oza lising nipangi pham muthatkre. Masida lower primary gi oza lising mariga chani marfumanga amadi upper primary gi oza lising ahumga chatret taramanga gi pham yauri. Tasengnamakni state asida oza amakaktana run towa school chamri hena lairibani. Masida amuk ozagi masing hele haiduna pham muthalibasi kari maramgidamaktano lenga ki sel leitabadagira haiduna maikei kayadagi pendaba phongdoknarakli. Adubu Sarva Shiksha Abhiyan gi makhada contractual educator masing yamnamak leiba maramna lengakna warip asi lawbani haina state lenga ki maikaidagi sengdorakle. Diori Autonomous Council gi Mikhal Pangthokre District Taret ki constituency kunithoida thadanakiba vote asina candidate humbudrama thoigi maraibak lepkadori. Mikhal manung asida angak pathokdoka moina voter singda Mikhal numit fawba BJP mirep amagi sel yenba lakhiba Bihapuriya gi MLA Amiyo Bhuyabu miyamna santan bagum koitan tan khre. Personal security gi matengdagi MLA asina gari da kakhalaga mapamadudagi chenki haide. Thani muki mamangda Dekia Julida yumda thabak tawbi nupi macha ama sibagi wathok chawthorakle. Nupi macha si suicide tawba natte mina hatpani habasi khanglakpadagi thogdoga sida chenaba doctor ahumgi mathakta pung ama makhai hena pulisna wahang pahang chathakre. Suspend Larakiba Dorong District ki ASP Rupam Pukan Police na Pazin Kre. Panbayay, Nupi Machasi Hatpo Iramgani Haina, Maikei Kiadagi protest lak padagi CM Himanta Biswa Sarma Masamak na Kut Tingzinduna, Nupi Machasi ki Hakchang Mongpam dagi Lokalaga post-mortem Tauhanki. Amadi post-mortem report Matungina Nupi Machasi Hatpani Habasi Kangmangam Lakibani. Thong Asibu Kupsinaba OC Horaga ASP Amadi SP Loinana Dr. Singda Sel Pijabagi Thong Pagat Naraki. Society Haina YLP Kiba Judge Asirwad Hazarika so Pagadabani Haibagi Akanba Kolau Ama Lakli. Suspend Tokraba SP Rajmohan Raidi Hauziksu Mirot Oiduna Adumak Lady. Ibuthau Thonang Thogalup Lakipur Kuman na Sinduna Amadi Kumangi Arambam Sagai na Thorang Zaduna Lining Tho Thonangi Haraubagi Thoram Lipakpot Pokpa Numitagi Haukre. Numit Nini Chathagadori ba Thoramasida Imphaldagi Amaiba Amaibina Thogal Togani Haidi. Thogalup ki President Potsangbam Biraharina Yek Tarit ki Piral Chinkatuna Thoram Hautoki Amadi Amaiba Amaibi Singna Irat Thoram Chathaki. Thoramasida miyamna miyeng tabiranaba thoburen Arambam Pradipna miyamda haizarakli. The Manipuri Literary Forum Assamna Sinduna November Nipan Lebakpokpa Nimitta miyamda Lari Kusinabagi Thoram Ama Pangthokre. DH Gunamani Academy Ranipurda Pangthokiba Thoramasida Forum ki President Y Nadia Janna Thoram Mapu Sahitya Bhushan Maisnam Bubona Mithunglen Amadi Manipuri Short Story Society gi Working President Kaisam Bidapatina Ikai Khumnaba Mithung Oina Saru Yakhi. Chongtham Gaura Singh na iba wari lairik amadi Korau Hanbana iba lairik ani asi Mithung Singh na makum hangdoktuna miyamda kusinaki. Dr. Kunjalal Yendrembam na Chongtham Gaura Singh na iba Mapan Manipurda Manipuri Singh na Khundaba amadi Dr. Kundrakpam Manishanana Korau Hanbana iba Khut Machamanga haiba lairiki maramda naina warol thamki. Thoramasida Yumnam Mani Khetri Navin IS Tingom Farooq Ahmed Chaudhuri Amadi I Nilbir na chingba Myoisingna Wangangki. Forum ki Vice President Konthokjam Manganjauna Taramna Upagi Warol Amadi Member W Hari Mohan Singh na Thagat Wahi Piki Haina Abdul Hamid na Thadorokpa Chirol Amana Phongtorakli. Sangai Festival gi matam amuk yaurakle. November kunma thoidagi hogadoriba Manipur gi Sangai Festival Englishingani kuni thoigi official theme song CM N Birenna honabi matungina launch tawkre.
CM Bangloda Pangthokpa Minute Mari Sangba Folk Sakpi Mangkana Sakpa Manipur Haina Ming Thonba Official Theme Song launch Tobugi Thoramda Handak Pangthokadoriba Sangai Festival asi Topa Ama Oina Khare Henna Paksana Pangthoknaba Amadi Kanglup Kudimakna Saruk Yabangamnaba Lengakna Hotnari Haina CM na Pongdoraki Isai asigi video na tha asigi taramanga fawbagi manungda launch tawragani Khwairamban Kaithal Street Vendors Welfare Union amadi Khwairamban Bazaar Women Street Vendors Union gi thomi singna nauna saba temporary market seta makhoigi phampham pibiyu haina Imphal Municipal Corporation gi office ta thomjinkhre Lengakna hongjinnabagi order thokraba matung niyam lana changlakpa street vendor kharana mafam asida phamjilaga ahing yarektuna leikhre Order matungina temporary market asida popham lisingamaga chamri humbudra leiriba si anirak thokna habidi pali naina phamnarabadi sit lising ahumgi mayada phanglibani maramasina wathogasi hena chawthoktringaida kanana popham phamba yabage yadabage habadu thidoktuna matik chaba action lokhatpiyu haina welfare union gi assistant secretary L Nanditana paumisingda phongdorakle Manipur gi CM N Biren na social media da thagat kiba post amada phajadaba wahina habadi for yoninglaga yongani chaninglaga chagani nawa laude sanyung thakpa BJP party haina pirakhiba comment Waiton mamang lekai laishram malem nganba chahi kunithoi koba mioi ama police na phajinkre Mitai haiba purup asi mutpa amadi muttaba haibagi wahang ama laklabanina purup asi ST lista yahunabagi demand tawriba asi maram chai haina mahut minister Y Khemchan na haikre wafam asi lengakna recommendation thabinabagi memorandum pishinbagi STDCM gi kangbuna mahakpu unaba lakpada phongdorakibani demand asi chief minister dagi hauraga cabinet minister ayambanasu sogotlibani Recommendation thadok thajin tawbagi matangda matam khara ngainaba khaktani hainasu minister asina makha tana phongdorakhi Manipur State Bharat Scouts and Guides na Bharat Scouts and Guides ki humbudrani thoi suba Foundation Day Flag Day November 3 ta pangthokre Thoramasida M Susil Kumar Singh State Chief Commissioner na luchingba mihut khutpu amana CMN Biren KH Raghumani MLA President MSBSG Karamshyam MLA P Dongal DGP Manipur Amadi L Nandakumar Singh Director of Education S ta token flag sticker sing khudol tamkhi Mihut khutpu asina Additional Chief Secretary Police Officer Singh Amadi Marup Mapang Singh dasu flag sticker sing khudol tamkhi Flag Day asi Imphal East amadi Imphal West Ukhrul Tamenglong Senapati amadi Thobal District dasu paktaknana pangthokhi haina State Secretary TH Hiramani Singh na thadorokpa chirol amana phongdorakle panbayai Inglising amaga chamapan yangkhaigi November 3 ta tongan ba Scouts Organization Singh amasung Girl Guide Association Singh punsilaga Bharat Scouts and Guides asi pokhibane The briefing program for 33 days Community Resource Person Round October 9 dagi November 8 fawba Jiribam gi Jingdong Lekai de leiba Jiribam Jila Parishad Conference Hall DC Office Complex ta Jiribam CD Block Manipur State Rural Livelihood Mission na sinduna pangthokre Thoramasida Wahingbam Premchand Block Mission Manager Jamson Sehalal Hangsing ADC Jiribam Moirangthem Devanand Singh SDC Borobekra Athokpam Sanatombi Devi SDAO na daisa famki Thorongam mari lenana Moirangthem Devanand SDC na haikibada self help group singna asigumba group ki oiba guarantor amata yaudana bank tagi sel loba yabagi khudong chaba asi lobiduna senmit loan phagat hanaba hotnasi haiki sel lawraga singba ngamdabadagi achouba awaba amasu oiraktuna manipurda mau mangkhre haibase thokhandanabagi cheksinnabasu haiki Chaniga Kunmari Raksuba Maharaj Lila Agartala gi Radhanagar Laiba Radhamandop
मंदिर पांथोखरे राधा माधव की मूर्ति असी इंग लिसिंग अमगा चाट्रेट मरफुतरा निपान मतम अदुगी त्रिपुरा की कोनुंग ओल अगरतला मणिपुर की मजाइबेमा अमदी महाराज राजधर माणिक्य अनीसुबगी महारानी हरिसेश्वरी देवीना खिनखिबने अदुगा मंदिर असी इंग लिसिंग अमगा चमापन सुपना अहुमदा महाराज राधा किशोर माणिक्यना अगरतला अमुक होंदोरखिबने हंदक खरनी ममांगदा डर्टी हिंदू हाइबा वंगांग ngang अचुंबा वाफमनी हाइना कर्नाटका कांग्रेस की चीफ सतीश जारकी होलीना अमुकसु हाइरखरे महाकी वंगांग असिगी मथक्ता येनब कया लाख्रबसु कांग्रेस लुचिंगबा सेना अमुकसु खोंगफम हंदना रेकॉर्ड मतुंगिना हिंदू हाइबसी इंडियन नते पर्शियन वाहिनी हाइरखले महाकना हाइखिबसिदा अरानबा अमत लैते ngamlagadi mahak lale haibadu praman tawraga utlu haina yamnamak mangakkanna phongna singnarakle maragasida panba yabadi congressna mahaki wangang asigi mathakta pendaba phongdokrabasu mahaki mathaktadi action amata laukhatri aroibadang asigi tentakpa maroiba paw khara Assam da lam registration tawagi tangai fadaba leitre housing gi damakta occupancy certificate na matik chare haina Assam Real Estate Appellate Tribunal riyatna phongdorakle ngasi mapung phana chandragahan leiba maramna ima kamakhya gi mandir thonglon khi Assam gi borpeta da hui tarataruk hatkre masi haming thongbada hu yansilaga pijaduna hatkibane असुमना मपू लेतबा लंबीदा चादुना अफंग अफंगबा चादुना लेजबा हुई तरातरुक असी हाथकी माइकई क्यादगी रिएक्शन लाखले गुवाहाटी रेलवे स्टेशन दा ट्रक न चिंगबा फाबा ngamnanabagidamag स्नीफर डॉग सिजनबा हौख्रे पुन्ना स्नीफर डॉग तरामापन अमदी ट्रैकर डॉग अनि गुवाहाटी रेलवे स्टेशन दा ngaksenदुना थमले डिब्रूगढ़ की MLA प्रशांत पुकना भोट पियू स्कीम लो हाइबा चेत नब वंगांग अमा ngangré भोट खोंबगी टेक्नोलॉजी दी BJP दा PhD डिग्री पिकफम थोई हानसु महाकना मखा ताखी अवांग नोंगपुक्ता ख्वाइदगी चावबा मेट्रिक टन 5,000 कैपेसिटी की कोल्ड स्टोरेज अमा कामरूप डिस्ट्रिक्ट की सोईगांव की पानेरी दा CM हिमंत बिस्व शर्माना संगाख्रे मसिना लौमीसिंगना पुथोकपा हैरा अमदि एंसांग नापी मतम सांगना लीदुना थंबा ngamlagani आसाम दा डेंगू की केस हेंगलखली गुवाहाटी दसु डेंगू नारबा मियोई अमा ngrang leikhidre lenga की रिपोर्ट मतुंगिना हौखिबा नवंबर अमदगिना तरुक फावबदा डेंगू नाबा अनाबगी मसिंग चहुमगा हुमफुमापन सुख्रे अदुबो अतोबा पावगी लिखुनमगी मतुंगिना दि डेंगू नाबगी मसिंग चौंगा हेलिसु हाइरि पंबा याबदे दिफुददी डेंगू ना मरम ओइदुना स्कूल सिंग फावबा थिंजिनबा हौख्रबने हौखिबा नोंमाइजिंग निमित सोशल मीडिया दा का हेन्ना लुपगिदमक नहामना माकी नुपीबु मंगक चपखाइदुना हातख्रे थौदोगसी तमिलनाडु की तिरुपुर डिस्ट्रिक्ट थोखिबनी नुपी असिना रिल नमननबा मतम नमक्ता होटनदुनत लेबदगी मतै मनाव अनिगी मरक्ता निंगाई संगदानरखिबने थौदोगसी की वाहौदगी नुपा अमसु पुलिसना फाजेंख्रे अरुणाचल प्रदेश दा इखंग खंगहौदना यामनमक तरु तनानबा सियांग तुरेलगी इसिंग लेखोम लेनांगना पुंगई नैरक्ले मचु ओलखरे मसी अपस्ट्रीम दा कंस्ट्रक्शन की थबक चथबगी चाइनागी थोंगना ओइरमगनी हाइना कन्ना चिंगनरी निंगसिंग बियाई इंग्लिसिंगनी तरातरेतसु सियांग तुरेलगी इसिंग इखंग खंगहौदना मुसिन मुरखिबदगी लमदमसिगी मियाम यामनमक मिपाइनरुरबने अदुगा हंदकसु अमु चप मानबा थौदोंग असे थोलखिबने केंद्र लेंगाकना जम्मू काश्मीर की मेडिकल कॉलेज सिंग दा टेररिज्म न मरम ओइदुना ममा मपा लैखिद्रबा महैरोई सिंग अमदी टेरर अटैक की विक्टिम सिंग गिदमक रिजर्व कोटा थमलगनी लाउथोख्रे G20 इंडियाना युम्बु ओइदुना इंग्लिसिंगनी कुलहुमदोइदा पांथोक्लगने प्राइम मिनिस्टर नरेंद्र मोदी ना G20 की लोगो अमदी थीम माइकुम हांगदोख्रे G20 की थीम दी वन अर्थ वन फैमिली अमसुंग वन फ्यूचर ना ओइगनी कॉनमेन सुकेसना मरी सुबा लेटर बॉम्ब अमसु थादोरखले मदुदे गोवा मिखलगिदमक सेल पीखी केजरीवाल फम थादोकदबनी हाइरखले BJP नसु केजरीवाल की लाई डिटेक्टिव टेस्ट तौननबा कन्ना डिमांड तौरखले
Tamil Nadu's CM M.K. Stallinna economically weaker sections habdi EWS quota gi matangda handakta takiba wayal adu Supreme Court ta review petition thagadori November 12 da all party meet kaukre. President Mikhalda Trump amuk halakadoribra wahang ama oiri chamamnaduna leiri masi November 15 da Trump masamakna lauthokadori. Numit ninigi khongchatda Minister S. Jaishankar Moscow da thungkre Minister Lavrov ka unakre. November 10 December 19 fauba Qatar gi sahar mangada FIFA World Cup sanaragani. Ningtham thagi matamda pangthokpa ahanba Football World Cup masina oibata natana Arab ki leibak amana yumbu oiduna pangthokpasu handaki asina ihan hanba oigadori. Amadi Chris Evans alias Captain Americana The Sexiest Man Alive Ingisingani kunithoigi title laukre. Ngasigi oinadi Arambai News Guwahati da Maitilongi pau sandokchaba matang asta loisinjaba ga loinana tabiribasingbu amkaso hanna khurumjari.